पाव मनपुर अपडेट तगी लौखचरके ngarang October 18 da Myanmar amadi Chandel district ka taina bangam khai paring da KNAB amadi Manipur gi apun ba yawo lanmi singa loina ba force ka kan mamawong da khut thokna bada KNAB gi miyoi taruk sikhibaga loina na nongmai taruk amasu recover tawba ngamkhre ningsing bayai thogdo asida Manipur gi yawo lanmi mari su thawai kat khibalai khrabani thogdo asida phanglakpa khulai sing T81 rifle ani MA1 rifle ahum M79 launcher ama makhata na thazabya balikhundagi phangba pawda KNAB gi maikaidagi masing yamna siba amadi sokpa yawre hairi Churachanpur total shutdown handokre curfew di lairi Kuki Jo village volunteer na Churachanpur da ngasi ayuk pung 5 dagi hoduna chathakiba total shutdown gi khongjang volunteer sing marakta wari sanaduna marakta handokre adumapu Churachanpur district administration na district asigi tuibong subdivision na konma mafam singda thamkiba curfew gi athing badi makhata na dumak lairi press na phangba pawda asam dagi jakir kauba dukan phama miyoi amana chahi tara khakta ngai ribi nupi macha ama molest tawki haiba thawongi mayokta Kuki Jo village volunteer singna ngasi ayuk pung 5 dagi district asida total shutdown gi khongjang changsin khibani adubu volunteer masel wari sanaduna yanaba purakpadagi ngasi nungthil pung 2 rom tabadagi total shutdown gi khongjang adu handok khibani amaromda pamdaba thodok sing thoktanaba Churachanpur district magistrate Darun Kumar na tuibong subdivision gi mafam singda matam kaktana curfew thamjin khibaga loinana security personnel singna akan mamong da ngak senbagi thabak chathari panbaya badi tha sigi amada tuibong bazar da cosmetic ki polam sing yonba asam dagi jakir kauba miyoi amana dukan aduda rivan leiba lakpi chahi tara da ngai bi nupi macha amada molest tau khibani adubu nupi macha aduna wafam adu handak ta imung manung da haidorak padagi khangna rakhibani jakir hariba miyoi asi hojik police na faduna police custody da lairi hairi